अहानबदा मरोइबा पाव दीनदयाल उपाध्यायगी डेथ एनिवर्सरी सरुग्यानबगिदमक्ता चीफ मिनिस्टर वाई खेमसाना जिरीबामदा थुंख्रे सिंगा सूनतुना वारी सानगदरी पाउमी सिंगी सही असिगे वियतनाम खोंगसतगिदमक्ता ngasi ayuk चीफ मिनिस्टर युमनाम खेमसाना नमथाख्रे फिल्म अकादमी मणिपुर की कुनगमाथोई सुबा मपोक कुमोन का मरी लेनेना सेकेंड ऑफेंस शॉर्ट फिल्म कंपटीशन लिसिंग अनि कुनमंगा कुनतरुक मकोक मथंग तारब सिंगदा मनामा तुमने थोकलगनी अमदी सेंटर न कुकी जोदा अहन ऑटोनॉमी पीदुना अथुबदा यासनना पुरकपगी फिबमदा लैरे MAMI TV ने संदोक्सबा मणिपुरी पाव मिजेंग ताबिरिबा पुमनामकपु सोफिया हिजमना खुरमजरी पाव संदोकना पिजरी दीनदयाल उपाध्यायगी डेथ एनिवर्सरी सरुग्यानबगिदमक्ता चीफ मिनिस्टर वाई खेमसान जिरीबामदा थुंख्रे ngasi ayuk Imphal gi BT Kendra International Airport tagi helicopter tongduna चीफ मिनिस्टर वाई खेमसान जिरीगिदमक्ता खोंगथान किबनी mahakna जिरीबाम हेक योबुगा मफम अदुगी PWD गेस्ट हाउस ता जिरीबाम की बीजेपी यूनिट न सिंदना दीनदयाल उपाध्यायगी डेथ एनिवर्सरी की थोरम सरुग्यागनि हाइरे लोइनना महाकी खोंगसत असिदा जिरीबाम की तोंगान तोंगान हायर सेकेंडरी स्कूल सिंग दा चतुना स्कूल की फिबम सिंग यंगचिनबगा लोइनना कुमजा लिसिंग अनि कुलहुमदोई मे अहुमदगी थोलक्खिबा कांगलुप की इरांग असिना मरम ओरगा लांजेनतुना लैरिबा मफम अदुगी IDP सिंग ओनदुना मखोइगी खुदोंसादबा सिंग अमदि रिसेटलमेंट की मतंगदा वारी सानबगा लोइनना मार कम्युनिटी की मियोय सिंग सु ओनदुना वारी सानगनि हाइरे Second open short film competition listing ani kunmanga kuntaruk organized by Film Academy Manipur Family collaboration with All Manipur Film Production Nasinjaba Asega Asigi Mana Matum Yentokpagi Thoram Lakliba February gi tang 32 listing ani kuntaruk Major Kuldal Leiba Manipur Press Club ta Film Academy Manipur gi kungamathoi suba mapok kumon ga mari lene na pangthok saragani sahi khudingi oina RJ Film Vision Award na pizaba Lifetime Achievement Award ase ngangbam Swaranjit ta piregani Thauramasi RK Nimai Singh retired IAS L Surjakanta Sharma Director Award Committee Somen Moirangsa President Ampa Santa Nahakpam Secretary General UCM Amadi L Brojendo Singh President of FEM Hariba Singh Asina Thauram Sigi Thauburel Oik Bibagal Loinana Thauram Asida Manipura Lairiba Artpu Nungsi Biba Amadi Artist Pumna Magna Sarugya Biba FEM ki Managing Director na Thadorak Pachirol Amana Hairi Biliba Pumnamakpo, Sophia Hijamna Krumjari, Vietnam Concert Kidamakta, Ngasam Hausagi Pibam Soidana Hajilaukani Haike, NPF President Awang Bau New Minasu, Kanglup Kuding Mag Ingta Papibam Kahendana Ba Atpa Post Samada Hai, Hena Lobangangani Haibagi Taza Basutamli Haina Fundurakli. Ukrul District के Litan Sarai Khongda Mahosagi Fibam Hanzinana Balengak na Secretary for Civil Society Organization CSO Amadi Community Leaders ka Kusam Naduna akan ba Taurang Lokale Haina Deputy CM Losi Dikona Fungdokre Ngarang Naga People's Front NPF na Sinduna Pangtokpa Tauram Amada Saruklakpa Deputy CM Losi Dikona Paumi Singi Wahangi Pakumpila Duna Hai Housing Maki Oina Mapungfana Irang Lakjaba
laksin ba ngamdrabasu ingtappa phibam hanjin hanbagi matangda akhanaba thorang kaya lakhulei lengang na pakhaliba thorang asida tongan ba organization amade CSO group sing yauksilakuna tungkoi na sanakadaba moongda ingtappa phibam hanjin hanaba honaminarshi apaba honariba asi apaba kudam ni haina mahakna makhata na phangdoke wathok ama tholakpa matamda kudaktada hekta laksin ba oithok loi haina paladuna makhak na hai hauzik oi ba phibam asi yenguraga ingtappa hanjilhana bahona bada matam kaya changani adubu athuba matamda soidina phibam laksin ba ngamgani haibagi thajaba lai litan charei khongda thokliba thodok asigi matangda mahak na hai mifam kaya pangthokuna phibam laksin ba honaringa gi cherakta kanagumba mioi khrana irang hengat hanaba atamna thorang lokholakli kanglup masen gi marakta kai hauduna irang thokana na ba hona khiba mioi sing adu masak khangdoktuna honari kanglup khudingma ki CSO na mapung phana cooperation pirak pamaramna athuba matamda yasinaba puraklagani haibagi thajaba lai yum mai tharakpa amasong nongmai kapagi thodok tholakpana maram oiraga miyamda samamnaba pokhanbaga loinana phibam laksinana ba honabada kudong sadaba mayok nakhi haujikti miyamgi pungning fathare amasong athuba matamda mahausagi phibam soidana hanjilakani haike NPF President Awang Bau New Mainasu Kanglup Kudingmak Ingtapa Phibam Kahendana ba appeal tauke Manipur Police na aina thingraba lalharu KYKL gi Imphal West Finance Secretary ni haizaba Kedar ama Gurugram Haryana dagi fare hairi faraba mioi adudi yaikhomba maitai Elias Thoba Elias Wanglen Elias Sinta Kaksing District ki wabagai therapy saktagini mangondagi mobile phone mari tongan ba address hapa Aadhaar card ani driving license ama PAN card ama SBI ATM card ama Airtel Payment Bank card ama amade Visa card amani hairi amarom the security force na aina thingraba lalhalu ke CP apun bagi Kedar ama Imphal West ki Wangoi police station ki manung chan leiba Naran Konjin Makhalaikai area da ye fare hairi faraba mioi adudi Sagon Sam Johnson Singh Elias Pandum Elias Nong Saba sahi kuntrani thoi district asimake langjing asoba awang laikai digini mangondagi mobile phone ahum amadi side bag ama fagale hairi Mayai Lambi National Highway 37A ki Lambi Semjinbagi thabak adu Chief Minister Y Khemsa na hakthengna na chatuna yengsenkre khongsar aduda Cabinet Minister Khuraijam Loken Singh su sarugya ke khongsar aduda Chief Minister gi maikei dagi ningthina thabak sunaba amadi athuba matamda loisinduna miyam gi chathok chasinda khudong saba mari leina ba singda khangan ki hairi Amaromda BJP Manipur Pradesh ki President A Sardana Lusing ba dol gi mihur kangbu amana garang Chief Minister ga mahaki secretariat ta unaduna dol asibu mapanggan ka khathanaba amadi karkyata singda ahen ba sakti pi ba ngamnabagi matangda wafam kya khanaki hairi Security Force na Maruti Gypsy ama Technopol District ki More Police Station ke manung chana leiba M Sano area de recover tawba ngamkhre hairi police ki pawam ki matung inna recover tawba ngamkhraba Gypsy adugi registration number MN01X46A6 ase mamangda Imphal area de huran bikre haiduna Imphal Police Station da report tawrakhiba likrabani gari huraliba misaktu khangdoknaba police na investigation chathari hairi Manipur Police Control Room na Thadorokpa Cherol Lamagi Matung inna National Highway 37 Imphal Jiribam Lambida Lamdam Masigi Tangai Fadana Nongmada Changdraba Yadraba Pochai Puduna Lakpa Gari Chamaga Humputara Taret Hariba Lambi Asida Apanba Yaudana Pusilakre Makhatana Pochai Puthalakpada Kudong Tiba Toktana Pidamakta Tinganingai Oiba Mafam Singda Security Force na akan bajakin tawrak lakhotke
Manipur district pumnamakta pamdaba thodok thoktanabagidamag sing amasung tamda puna checkpoint samaga supna taramari hangduna asat awok sing check thaki hairi Kumja lisingani kundage Manipurda COVID-19 pak sana sandoraki bamatam adudagi miyamna sahi ani hena subanomba yadana wana lerake laina laichat asina maram oiraga lamdam asigi miyamsu sunomba hingnaba langthengnariba miyoi sing lairaba singda hena chaitheng mayoknariba sing adu Fugatnaba honabada ngasi fawba hogatpa ngamdan leiri Zairak asida miyamdagi ichuppa sendoi chawa singi mathakta akanba mijeng janglagan haina akomlup Kanglaipak ki General Secretary amade Kanglaipak Student Association ke SA gi President anina khuyek piron thadorok pacherol asina fongdorakli Cherol asina hai kumja lisingani kulhumdoi me ohumdagi maitai amasung kuki jo narco terrorist singna maitai miyamgi mathakta landaratuna Manipur gi apunba gi saktam thugairaga kuki singi oiba tokhaiba laingak semana basasarakiba landa Miyoi chaniga humpurom punsi mangkre Miyoi lising humpu henbana lanjela duna relief camp singda changja fam lauduna lairiba asi yenglaga sendoi sanba lanai banking sing sana yonba sana atai potsai sing banda loba amadi marup sanaba sing lepnaba lamdam asigi miyamgi maru oiba CSO singi maikaidigi matamduda athingba thamki adubu laibak thibadi miyamgi kholawgi mayokta kanagumba senjau paiba singna miyamgi I suptuna sendoi lobagi thabak ase makhatana chathaduna lairiba singda awaba kaya mayokna hali maramaduna Hiramasigi matangda akom loop amade Kanglaipak Student Association KSA na puna athuba matamda mijeng changba hauragani haina cherol asina makatana fongdorakli Ukrul district ki litanda tangkhul amasung kuki furuk ki marakta saliba tha asigi nipandagi haurakhiba khana sainabagi thogdoka mari lenana yummai thanabagi irang asi coordinating committee on Manipur integrity COCOMI na haksina lawi haina lubasigi convener HIJAM samsa na thadorokpa chel amana phongdorakle cherol asina makhata na hai thogliba irang asi icham chamna lobai yaroi Matam sangadagi asigumba thodok asi thoknaba sengwalakpa proxy politics ki makhat amani machat loinana mari leinaba authority na thoksadabadagi ohelakpani haina lobayai Manipurda hana sunaba yummai thanabagi thodok sing thokliba du New Delhi na sahi kunsumna sengwalakpa amani ngasi thokliba thodok asi soibadagi thokpa nate mangjawnana semgatpa amani suspension of operations su haibasina proxy force ama oina sijinabagi khudong saba pire Manipur gi nungsi sanaba phibam asi thugainaba amadi kanagumba singbu control tawna bohanabani litan gi thodok asibu pak sauna yengba mathautai tangdu leita daba phibam asida mai pakpa kanasu leiroi deep state ki khutna tokhai tahanna bohanabani lamdam asigi yelhomi singe marakta mase tahanna bohanabani haina cherol asina makhatana hairakle Honglakli ba geopolitics asi ekhoi punna thengnaba matam oire haina UCM gi president YK Direna fongdokre wafam asi ngasi United Committee Manipur UCM gi chahi kunmanga mapung pharakpagi chahi ama supna chatharakpa silver jubilee celebration gi manung channa Tripura gi konung Agartala da leiba Sahid Bhagat Singh Youth Hostel da pangthokiba Manipuri National Diaspora Meet lisingani kuntaruk ki thoramda mahakna fongdokhibani Manipuri Council Tripura MCT amade Tripura Manipuri Student Youth Coordination Committee TMSYC ona hostoiduna pangthokiba thoram aduga mari leinana YK Direna hai Haukiba chahi lisingani kun manga gi July ahum dagi haudokhiba civil jubilee celebration gi manung chana
tongan ba thorang kaya pangtokuna lakli masigi manung channa North East state singda lairiba maru oina Manipuri singna makoi na lairiba mafam maduda karamba punsi mahingda lairi amadi pau phauna ba waliba asi ko khanduna khudong thiba khudingmak amata oina thengnaminaba tangai fade khanduna ngasigi mifam masi pangtokpani housing Manipur asi awaba laibak thiba phibam amada lairi adubu matam pumbada Manipuri singna mikha thana hingba haibasi amatta hainaraktre tokhai na laikrabasu Manipuri khudingmakna masak thongna khudingmak thengaduna lakli mafam gi punsi mahing khenaba lairiba asisu fagathanba mathau tai adubu lairiba state mafam adugi politics economy amadi social status akaiba piroidabani matau karamna mafam maluda thengnariba khudong sadaba adu amatoina Thodang lawinaba laiminariba atopa kanglup furup singdagi tadana hingminaba honabada Manipurda lairiba aikoina su mateng pangpam thoi haike ahom henbada laibak chamaga marfu evaluate taunaba be ready assessment haudoke masi business life cycle pumbada topic tara business entry business location utility service labor financial service international trade taxation dispute resolution market competition amasong business insolvency da masigi mateng pangthok hanbani hairi India da third be ready report ke sarukamane Masi English singani kuntaruk asida fongdokna matam lepkibani Minister of State for the Ministry for Commerce and Industry Jitin Prasad na Lok Sabha da ayiba pakum oina pikibani India gi business climate asi phibam phagat na chale investment da pungning jingche lakli amasung economic growth wangna lakli Department for Promotion of Industry and International Trade na ease of doing business ki khongthang makhada Business Reform Action Plan yauna initiative kaya haudokre haina minister na haike English singani gataramari da BREP initiative asi English singani taramari da Department for Promotion of Industry and International Trade na haudoke masina complex burden hanta hangani amasong digital solutions sing implement tawduna India da business environment ki fibam phagat hangani haike Single window system tongan ba building permission inspection procedure hengathan ba amasung tongan ba business process digitizing tawba yauna maru oiba reform kya tawki masigi reform singa sina India bu domestic amasung foreign investment asimakta hena mijeng changa raklagani haina mahakna haike Hauzik fawada BRAP ki paring taret English singani tara manga English singani tara taruk English singani tara taret English singani tara nipan English singani kun English singani kone thoi amasong English singani kun mari mapung fakre masida state sing UT singi matangda Thingzin kre taret chuba edition asi BRAF lisingani kun mari asi hauzi fok tathari state amasong union territory sing the reform Lising mapan ga chartered reform satakre is of business the state UT ranking as the pibam phana chatle haina minister na haike India government na English singani kunda haukiba regulatory compliance burden RCB initiative pu makada Central Ministry Department amasong state sing UT sing na marumda business amasong citizen singi compliance tawbada polum mayok na ba abdu hantahan na ba hona duna lakli masigi phone haukiba chahi manga asida compliance issue lising nimfu taret asi hantahan kibani hairi Miyamdagi namthak tawduna yamlaba senpham kaya khongwalamlaba mari lainana Kerala Police na lakulakpa case samaga mari lehna kaisam ningthem jaw Kerala Police na fakre hairi press na fangba pauna hai kaisam ningthem jaw sing LSK and sing apokpa kaisam kulabidu singha laifam yairi pok lai manai top singta Imphal East na tongan ba miyoi kaya dagi namthak tawduna yamlaba senpham kaya khongwatlabaga mari lehna Kerala Police na case sama lakhat ke Kerala Police na mahaki mathakta BN
S की Section 316 Clause 2 thazaba manghanba Section 318 Clause 4 namthak tawba amasung Information Technology Act 2008 की Section 66 Clause D kanagumba ama sijinaduna namthak tawbagi maralda FIR laukhatki case asiga mari lenena ngarang Kerala Police ki team ama Imphal da lakna Imphal East District Police ki matengal loyana AK Singbu phakat ki haina hairi Mathangi Chayolda pangthokadoriba US President Donald Trump ki Board of Peace bo Gaza Committee na khawrang na ngai bagal dorena board asigi mifam na Gaza da nauna semkat sagat pagi thawrang pakhatnaba amadi sen thadabagi marik sumba lambi ama fagalagani haiki National Committee for the Administration of Gaza NPAG gi lusingba Ali Sadnak Committee asina Gaza da haksen gi thawram sing mapung phana pakhatnabagi matik saba thawram sing yangchin bagal dorena mahig masinga mari lenena thabak thawram sing su sel thadabagi matangda thabak pakhatpa hawragani haiki Lase kap ni ngomong yang si bawah. Bijari. Dindayal Upadhyaya की डेथ एनिवर्सरी शरुग्याना बगिदमक्ता से मिनिस्टर वाई कैम संजरी बामदा थोंख्रे ITP सिंगा सुनदुना वारी सानागदरे Paumi Singi Sahiya Sigi Benam Khongsa Kidamakta ngasi ayuk se Minister Yumnam Khemsa na lamthakre Film Academy Manipur gi Kungamathoi Suba Mapok Kumonga Mari Lenena Second Open Short Film Competition Isingani Kun Mga Kuntaru Makok Matang Tarabus Sing da Manama Tungtokagani Amadi Center na cookies do da hand autonomy piduna atubada yasina na bapurak pagi fibam da leire Hausikyo ina de MAMI TV na sandok sa Manipuri Paulo Sinjare makataba pau ki damak mitjeng taduna lebiu